Tongan i pau khra mayam da update pizarake N.Biren ki khonjel ni haiba audio clip ki forensic investigation loisinkhre madugi report sida langkhalagane Manipur da tholiba Irang asiga mari lainana hana ki chief minister Nungthombam Biren ki khonjel ni haiba audio clip ama paktakna sandorakhiba adugi forensic investigation loisinkhibga loinana center na athubada madugi report ama Supreme Court ta langkhalagani hairi The web ki report amada hai report adu forensic science laboratory CFSM na sil tauraga Supreme Court langkhalang na basiam sab loikhre haire kuki Organization for Human Rights Trust kohar na Supreme Court thangalakiba pre asigi hearing na center amasung state lenga ki councillor singna thamlakpa wafam sing munna tarba matung da Chief Justice of India Sanjeev Kumar gi bench aduni hearing adu me manga dagi hauraga sayol da sathanaba khangankre CFSL gi report adu Solicitor General Busser Mehata na fine torokadabani adum oinama mahak hauzik leitabana maram oiraga hearing gi matam khara sangdokpiu haina appeal torokhibani case asida kohar gi maikai dagi lepliba advocate Prasan Bhusan na court na SIT ama semlaga thigat hanbinaba taksin khibasu laikhirabani mahana fongdokhibagi matung ina audio clip leak oirakpadagi case asi yamnamak haksina lawfam thoi truth left amagi matung ina audio clip adu da yawriba khonjel adu Nongthombam Biren gi khonjel oiramba yai habasi chada mawdra humdo gi chang da chumle haina confirm torokhiba laikhrabani CFLAO gi report tagi di truth left ki report na reliable oiba heli haina su mahakna phongdokhiba laikhrabani haire atopa pau amada Sanajaobagi misi gi chapchaba wayal phanganduna mihat asida chinaribi sing serak phanganbiu JAC sahi asigi mas kuntra mathoida Imphal East Commando na pharaga sajiwa jail da thamlaba matung judicial custody da laikhidraba khurai ningthobungdagi khosnam Sanajaobagi misi gi chapchaba wayal phanganduna mihat asida chinaribi sing serak phanganbiu haina misi asiga mari lenana semkhiba JAC gi maikai dagi appeal taurage ngasi khurai lamlong kaithel da misi asi ki yaningda phongdoktuna chatakhiba wakat mifam da kongpal awang laikai mara paibi ki vice president dana priya larina phongdokhiba da laikhidraba khosnam Sanajaobagi hokiba March 13 gi nutil pung ani taba matamda Imphal East Commando gi team amana sombung thongkhongdagi phakhibani madugi matung lamlai PS da sinaramlaga April amada cherap court ta puthoktuna numit 10 gi police custody rima lawkhibani numit 10 police custody da rima lawba matamda imung manunggi miyoi singda kariguma makhal amathigi pau khanglambasu laite laibak thibadi Sanajaobagi asi masa ngamdre haiduna April 10 gi ayu anganbada hospital da pukhalamlaga ayu pung 9 rom taba matamda karisu tawdre hairamlaga hospital dagi puthakhibani numit asimaki nungthil pung ama taba matamda court ta puthoklaga sajiwa jail da thajankhibani Sanajaobagi court ta puthorakpa matamda su kariguma makhal amatigi medical report pikhalakhiba laiti haikhe mahakna makhatana phongdokhibada jail da thamkhraba matung April 16 gi ayukta masa nungaite Jennings ta pukhalakani haina imung manunggi miyoi singda pau pirakhi adubu imung manunggi miyoi sing hospital yobu matamda asiba hakchang oina thengnarakibani Sanajaobagi matam karamna laikhidabano haibdu athubu matamda mari nenaba singna khanganbiru karigumba khanganbiraktaba taarabadi changsileba khongjang asi halloi isagi damak mama oibi kya lairi haina su phongdokhe atopa pau amada Wakf Amendment Act 2025 condition kharada maraki oiba order taanaba Supreme Court na propose tawkre Wakf Amendment Act 2025 ki mayokta Supreme Court ta tharakpa case mayam amagi marakta ahanba oina case khara lakhatuna ngasi Supreme Court ta khanabaga loinana condition khara da maraki oiba order ama pinaba court asina propose tawkre Chief Justice of India Sanjeev Khanna Justice Sanjoy Kumar amasung Justice KB Vishwanathan gi bench ngasi Wakf Amendment Act 2025 ki mayokta tharakpa case khara ahanbo oina lakhatuna wakasing asiga mari lainana pung ani rom khanaraba matung condition provision khara da hearing chathaduna maraki oiba order ama tana court ki makai digi propose tawke petitioner gi makai digi senior advocate Kapil Sibal left ki
Wakf Amendment Act 2025 ki mayokta tharakpa writ petition filesing adu khanaraduna Supreme Court ki Division Bench ki makhedi case asigi hearing chathanabagi matangda direction khara piki direction sing adudi ahanbada wafam asiga mari lenana court asina hearing chatharing manungda Wakf by user natraga Wakf why did ama hekta oirabasu Wakf ni haina declare tawriba property sing Wakf ni haina lawdaba ani subada property ase government land oibra haiduna collector na inquiry tawringai manungda MN Act na Wakf property ni haiba pirib asi wafam ama oina tweet tawdaba ahum subada ex official members sing natana wafam Wakf board sing amasung Central Work Council gi member khudimak Muslim oigadabani haibasine interim oath 4 ga mari lenana hayeng tilpung ani tabada apex court mari asida party singi warol taraba yari wafam asigi mata danga si khana khiba adu da Chief Justice of India Sanjeev Khan hai akhoi gi interim order asi balance equity ama oigani amadi court na Wakf gi haina claim tauba property sing asi non Wakf ni haina tweet taugani masi user gi natraga amagi hekta work oiba yai ama romda Solicitor General of India yauna atai respondent singi council singi maikedi interim order tadringai mangoinana hearing adu chathanaba haijaki banbayai handak parliament ki house asimakta da NDA lenga ki maikedi Wakf Amendment Bill 2025 pu ayaba pikhibaga loinana President of India na su ayaba piduna ek ama oikhrabani adubu Wakf Amendment Act 2025 asi unconstitutional oi amadi minority Muslim singi mayoktani haiduna laibak asigi wafam kayada Muslim singna ek asi sanabi yaro haiduna hauze khongjang kaya changsin lebani Manipur gi oina su ek asigi mayokta maitai pangal singna khongjang changsin bagaloina na Manipur Pradesh Congress Committee MPCC gi working president amadi hanagi wabai kendrik MLA MD Fazur Rahim amasung hanagi Khetrigaon kendrik MLA MD Amin Sahana Wakf Amendment Act 2025 ki mayokta ngara Supreme Court case ama file tawga loinana haukiba election da wabai kendra da mirep oina thokiba social activist Sakir Ahmad nasu Wakf Amendment Act 2025 ki mayokta Supreme Court ngara case ama file tawkibani haire atopa pau amada maitai singi civilization ga sagon nariba mafam sing changbada athingba pirakpa amadi salai tarit ki phira usit thaoidabagi thawong tarani laude fox maitai singi civilization amadi lining laisol ga anakpa mari lenariba kobru laifamlen amadi thangjing laifam na chingba mafam sing changbada kuki phuruki miyoi sing amadi kuki gi tongan ba organization sing na su Serol Thokton Athingba Pirakpagi Thong asi yamna laibak thibani haina Federation of Civil Society Organization Fox Manipur gi Information and Public Relations Secretary Neris Mangang na khudek pidu thadorakpa serol amana hairi serol asina makha taribati asigumba lining laisol ga mari leinaba thabak singda athingba pirakliba sing asi taraina loba chumloi thong asi sanama hi lining chatpa singda atamna singnaba thong amani haina loop asina lawi asiguma phurup amagi lining laisolda atamna singnariba singi mayokta Manipur gi governor na kari action lokhat kadagi haibasi miyam da khanghanba mathau tai maitai singi civilization ga tana thana ba yadraba mafam singda maning tamna changba yahandaba haibasi secular chatpa laipak asigi freedom of religion da chaung singnabani haina lawe nakal amarom dana handak social media platform ama oiriba Facebook ta kuki militant singna maitai sigi sarai taret ki phiral da khong na kauduna sanabagi video ama thagalaliba adu maitai singda usit thoi dabaga loina khoira khoisau na ba poka na ba thong ni lawroi tabagi maram laite asigumba khanaba hauba manma thong sathariba sing ki mathakta chapchaba action lokhat pam thoi loinana state asida deploy tawriba forcing season aduna amati matik chaba security piduna ayat apan yauduna lining laisol gi thoram sing mapung phana pangtho hanaba hotnagadabani haire ngasigidi matang asida video asi loisin charage channel simu nusibiduna subscribe tawsanbiu haijari thank you